mayambu ikonu no kurumzari adu ngasibo manipur gi history da MP oiba mi mana ngasibo lai shu hoirabani lai shu adu tawrabani haidana mayam thoki ko manipur da gi khangba ngasi Delhi parliament da akoi sarvi mona wasak paje karma mo do wasak ke amta mayam khambir mani ko mayam ubira mane ba sengbai di ka ai angomcha Bimol akoijam Lok Sabha gi thoburoi misak amoina khanbiraklaba maramna aihakna taibung palbu sembi sabiba sidaba mapubu panjaduna wasaksari madudi aina linkraba Bharat ki lengak lon chana pathapu aina tasengna thajaba amadi pukning sengna ningjaba uchagani loinana Bharat ki ningtamba amadi amatto oiba saktambo aina yokhat jagani amasung aina paikhat kadoriba lokhat kadoriba thaudang sing pukchel sengna pangthok jagani jai hind imale pagna yai fare manipur imana yai fare sikari gino haibaze si mayam khangbiyo khang angomcha Bimol do ngasi sumai tawraga hindi da wasakte ne haiba viral mayam zo mu thola ne bujik hindi da wasakte hindi da haide adai adu da haide english adu khangaga lariga da am hairaga adu blame tawgum je asengbu ko hojiti kaino kana YouTube Facebook haji kaino kana akoi gi language akoi gi kano mayam je yawraga leibagi ko akoina haining ba haiba akoina nganging ba ngang ba mayam je aina ngasi ngangai sisu adum pronunciation translation adum taw do le jarabani khangaba Google sta da Microsoft ta adai loina si translate tawraga howrabane ko ar kari morning ai de khoi manipur gi parja mayam asengbi ai samwidan bu tasengna keno tawni haibagi adum wasak chawni keno atai duna hindi do wasa ngane ba akoi gi sir Bimol do hindi khangda bunati english khangda bunati ba adugi mu mayam blame do bidori ba hujik se khangba sengba adugumbadi tawning de tasengna hai kana akoi gi manipur asengba porke hai ta ga di kaino kana akoi gi language akoi gi culture akoi gi identity se kadai da lai ge hai to mayam adum loi khangmani ma si sida dum lai bane mayam asengba di siara mami hops na yam sang na sungang jaroi minute amani katang lobjage kamba ado si hare mami hops na mayam boi kono no karam jere mayam sawe de ko asem boi ne sim di ta seng na har ke asem siam no ay asem boi Delhi gi parliament da aina ngang ba aina haining ba hai ba aigi aigi iman tambiram ba iman hairam ba wahaido kamba adu hairaga wasakpa ngamiba nupa je karamba mino haibaje manipur gi parja mayam ne sida centralized tawr layo adu khata natte manaraga di akhoi nakoi ga hominarakpani nakoi kaminarakpani nakoi saminarakpani asengbai ching leitraga di tam leiba hongde tam leitraga di ching leiba hongde ko sab mane akhoi je future da karim khena banate lohong padagi horok padai hoi matam amada santas gosai hoi kai hoi laga khar taugi kama manipur adugi future do de hoji khan seba hoi je khangaba khara kama asengbai kama akoina kaino kana sini haiba poto adu thamgum je hoji ti khangba hoi chap mane myo hi si pun si je kaino kana thawai hai je kwai de lui ni chor ni je si sin bu chum na sat ga chi ji no bu chum na lai ga de kari no phang hoi do ba mafang khuding mata aina arama da mingona nam thak tawruga adugi paisa no kaim kana bante adugi future do na kaim kana bante mingona ge lut tawruga mingona ge cha thuoga adugi macha masu do ke dung da phabo oi ti ko asengba sigum mayam tamninga wei akoi future da aduna mami hom na si hare ga mayam bu iko no khoirom jeri mathang da video no wan mayam putok sar ke am sawe ade punsi je tension hatani adu tension oiraga su kaino kana khara imale bakti kan da ya de ko mapang kuding mo sat por mapang kuding mo lai bor si kalam darga de kai no ai kan akhoi future da apho kai su por we have say mami hopes na aigi sinau leiba aigi yamba sing aigi ima sing aigi sinau leiba youth tholei ba mayam sing da
Mami Hopsna, Mayambu Ikono, Koirum Zari, Si Haragas, the Gian Daminasi, of Mayam Porkani, Si Mama Leba Nusiba, Mama Lebaki, the Montakanva Miduna. Asengba Sumba Torokane, Si Kanzevko. 60,000 people were languishing in relief camps. And those mothers, those widows, think of them. And then you talk about nationalism. Point is made. He made Only then we will understand what this tragedy means. And Mr. Chairman, the hurt, the anger has thrown a nobody like me to be part of this temple of democracy. Bidding the BJP cabinet minister think about the pain. If you hear an anxiety, anguish and pain in my voice, please go back and see those 60,000 people languishing in the relief camp. Don't talk about partition remembrance till you win that. I would keep quiet the moment the Prime Minister opened his mouth and the Nationalist Party says that Manipur is part of India and we care for the people of that state. Only then I will accept what... Sir, Mami Hopsna, we go no Kurumzari.